South Korea ki President Yoon Suk Yeol ki Michael ki South Korea asi emergency lautoktuna leibak asibu military ne rule tongno bagi damakta honarakpadagi yamna chawba issue ama oikre nakalama romda nauna miyamna khankraba lakadoriba chahi 2025 asidagi hauduna US ki President oigedoriba Donald Trump ki Michael ki yumthangnaduna leiriba country Canada asibu US ki saruk ama oiro haiba wafum fongdokre Tanza asimaktada West Asia da Israel amasung Palestine amasung Israel Iran ki oina leiriba conflict asi fawba nemthadringaida Syria da amuk lanza oma torakre Syrian government kannabagi damakta Russia ki maikidagi airstrike tataba hokre Mayapum nangku anoba video amada amukka na taramnok suri ngasigi video sida globally oina tokliba nauna lakliba geopolitics ki oiba anoba updates sing amuk punna miyeng tabinasi Ihan hanbada Eastern thangba sarukta leiriba South Korea hairiba country sida emergency lautorpadagi yamna chawba irang ama tokre South Korea hairiba country asi malemgi oina leiriba country sing asigi manungda democracy ki oiba index da top rank da chaliba country ama kakni hairiba country asi development ki oiba hiram da su malemgi oina leiriba country sigi lamjen asida khwaidagi mangsin thaba country singi manungda chanba amasung law and order su ningthijana phabana maram oiduna Malem gi mafam kaya amada leiriba miyoi kaya amuba attract tawribani chawra sawraba company kaya amasu mafam asida leiribani adubu hairiba mafam asida ikang kangaudana leibak asigi president oiriba Yoon Suk Yeol gi maikaidagi emergency declare tawthoktuna leiriba parliament adu tamna army sing pusilaktuna opposition gi oina leiriba luchingba sing asibu fahannabagi damakta honarakibani mahaki matungina hauzik South Korea hairiba country asida North Korea ne influence over North Korea ki misang da leiba politician sing dagi hauraga makal makha kaya gi hiram da leiriba miyoi kaya amna pik thankre maram maduna hairiba North Korea ne influence tawduna leiriba miyoi sing asibu maru fungna mutatna bagi damakta khongthang asi laukhalaklibani emergency lautoraklibani haina thamki hauzik South Korea hairiba country asida leiriba lenga asi nattana atopa opposition gi oina leiriba party makoi gi members amasung luchingba khudingma asi faduna jail da thamjinabagi thamakta honaraki mata asida ikoina uba yaba wafam ama haiba taragadi North Korea amasung South Korea hairiba country ni sigi oina matam kuina dagi muknaduna lakliba condition asi kayamuk yamna lusilabagi haiba sidi president amana masigumlaba khongthang ama lokhalakpasida ikoina aduma khangba yare emergency hek lautokibaga South Korea gi oina leiramliba military personnel kaya ama military tank vehicles kaya ama sizinaduna capital city oiriba Seoul tamna thomjilaki wafam asi hek tabaga aduga military kaya ama sangsilakpadu ubadagi Korea da leiriba micham praja kaya ama thoruktuna lokhalakliba khongthang sing asi yaroi haiduna lakliba army military singa yamna kanna muknaraki nagalama romdana parliament loksinabagi damakta sangsilakiba army sing aduga opposition gi oina leiriba luchingba amasung ruling gi oina leiriba atopa luchingba kaya amana yamna kanna hotnaduna parliament manungda sangsinduna emergency adubu cancel tawnabagi damakta bill pass tawki matawasum tawduna luchingba singi maikaidigi constitutionally oina lauthorakiba emergency adubu kakthatkiba amasung nakalama romda Korea gi yamlaba miyoi praja kaya ama thoraktuna army amasung military gi mayokta khongjang sangsilakpadagi hu tawnabagi damakta honaramba adu mai pakpa ngamkide yamna ngakpa tawdo amakhakta South Korea gi oina emergency lautoktuna military na lawsinabagi damakta honakiba khongthang aduda South Korea gi lanmi amakhaki maikaidigi misam praja singda makoina tawriba thabak sing adu aran mani soikre nakoigi damakta aikoi leibini haina khurambagi saktamni masida leiriba praja singi maikaidigi su aikoi bu ngakpinabagi damakta nakoi leibini adumna haiginu haiba wafam phungdokpagi video ama yamna kanna viral oiki masidani leiriba atopa country sing amasung aikoiga Korea hairiba lam asida leiriba lanmi amasung miyoi sing asigagi khenaba wakalon asi South Korea gi oina military ku tawnabagi damakta honakibagi thawong adu mai pakidabagi khwaidagi chawba maram asi lamdam adu leiriba misam praja singi oiba ihau aduni aduga atopa maram ama haiba taragadi ku tawgani haiduna president na lauthoroklaba matungda makogi order adu induna tangsilakiba Korean gi lanmi sing aduda Yoon Suk Yeol ga yanaba khara amana mateng pangba taragbasu makoi sing adugi marakta aikoina tawriba thaba asi chumra lanbra haiba wang asi hangduna aikoina tawriba thaba asi aran bani haiduna handokiba kaya ama yaurukpasina si yamna sawba baram oma oiki mata asida Korea gi army singi maikaidigi lokalakiba khongthang aduda aikoina uba fangba wafam ama haiba taragadi Korea gi leiriba army asi order la e haiduna adumak blindly follow tawbagi mahutta
ꯑꯩꯅ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯁꯤꯅ ꯃꯤꯌꯥꯝꯁꯤꯡꯗ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯕ ꯑꯣꯐꯤꯁꯔ ꯑꯃꯁꯨꯡ ꯄꯔꯁꯅꯦꯜ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪ ꯑꯁꯤꯅ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯑꯦꯁꯀꯤ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2025ꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯐꯝ ꯄꯨꯔꯒꯗꯕ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯨꯑꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯣ ꯌꯨꯑꯦꯁꯀꯤ ꯃꯈꯥꯗ ꯂꯩꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯋꯥꯔ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯍꯟꯗꯛ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄ ꯑꯃꯁꯨꯡ ꯗꯣꯂꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯂꯣꯕal ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯁꯤꯡꯅꯕ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯤꯛꯁ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁ ꯗꯣꯂꯔ ꯑꯁꯤꯕꯨ ꯃꯍꯨꯠ ꯁꯤꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯊꯣꯛꯂꯔꯣꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯀꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯐꯪꯂꯤꯕ ꯃꯈꯣꯏꯒꯤ ꯑꯦꯁꯦꯁ ꯑꯁꯤ ꯀꯛꯊꯠꯄ ꯅꯠꯇ꯭ꯔꯒꯅ 100% ꯇꯦꯛꯁ ꯊꯝꯖꯤꯟꯕ ꯃꯁꯤꯅꯆꯤꯡꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯈꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯅ ꯊꯤꯔꯤꯕ ꯇꯦꯛꯁꯁꯤꯡ ꯑꯁꯤ ꯍꯟꯊꯍꯟꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯇꯦꯛꯁ ꯍꯦꯟꯒꯠꯍꯟꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯃꯊꯧ ꯇꯥꯗꯕꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯆꯪꯍꯜꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯊꯧ ꯇꯥꯗꯕꯗ ꯆꯪꯂꯤꯕ ꯄꯩꯁꯥ ꯑꯁꯤꯕꯨ ꯀꯛꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃ ꯐꯥꯎꯕ ꯂꯤꯡꯈꯠꯍꯟꯈ꯭ꯔꯕꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯌꯨꯑꯦꯁꯀꯤ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯗꯒꯤ ꯇꯦꯛꯁ ꯍꯟꯊꯍꯟꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯇꯦꯛꯁ ꯍꯦꯟꯅ ꯂꯧꯅꯕꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯨꯑꯦꯁꯀ ꯇ꯭ꯔꯦꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯃꯥꯎꯟꯠꯇ ꯇ꯭ꯔꯦꯗ ꯇꯧꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯗ ꯇꯣꯡꯖꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯗ ꯊꯝꯂꯝꯕ ꯌꯨꯑꯦꯁ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯦꯁꯦꯁ ꯇꯧꯕꯒꯤ ꯇꯦꯔꯤꯐ ꯑꯁꯤ ꯑꯈꯟꯅꯅ ꯈꯟꯗꯣꯛꯇꯨꯅ ꯍꯦꯟꯒꯠꯍꯟꯈꯤꯕꯅꯤ ꯃꯗꯨꯗ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯇꯦꯛꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯍꯦꯟꯒꯠꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯦꯅꯥꯗꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯁꯇꯤꯟ ꯇ꯭ꯔꯨꯗꯣ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯌꯨꯑꯦꯁꯀꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯀꯌꯥ ꯑꯃ ꯂꯥꯛꯅꯗꯨꯅ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯧꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯅꯥꯗꯥ ꯑꯁꯤ ꯌꯨꯑꯦꯁꯀꯤ 52 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁ꯭ꯇꯦꯠ 50ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ 52 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯗꯨ ꯀꯦꯅꯥꯗꯥ ꯑꯣꯏꯔꯣ ꯍꯥꯏꯕꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯤꯡ ꯑꯁꯤ ꯀꯦꯅꯥꯗꯥ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯣ ꯌꯨꯑꯦꯁꯀꯤ ꯃꯈꯥꯗ ꯂꯩꯔꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯕꯨꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯍꯥꯛꯅ ꯂꯤꯡꯈꯠꯆꯈꯤꯕ ꯑꯗꯨꯗ ꯀꯦꯅꯥꯗꯥꯒꯤ ꯐ꯭ꯂꯦग ꯑꯃꯁꯨꯡ ꯀꯦꯅꯥꯗꯥꯒꯤ ꯑꯦꯟꯊꯦꯝ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯐꯣꯇꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯩꯔꯛꯄ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯀꯦꯅꯥꯗꯥꯒꯤ ꯃꯔꯛꯇ ꯂꯩꯔꯛꯈꯤꯕ ꯗꯤꯐꯔꯦꯟꯁ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯛꯈꯤꯕ ꯔꯥꯏꯕꯦꯜꯔꯤ ꯑꯗꯨ ꯎꯠꯊꯣꯛꯅꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅ ꯅꯩꯅꯔꯛꯈꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯌꯨꯑꯦꯁꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯅꯁꯨ ꯀꯦꯅꯥꯗꯥ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯧꯒꯠꯄꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯛ ꯕ꯭ꯔꯗꯔꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ USA ꯑꯁꯤꯒ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯛꯅꯕ ꯑꯃ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯏꯊꯔꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯌꯥꯔꯤꯕꯅꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥ ꯑꯁꯤꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯍꯃꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯗꯨꯅ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯍꯧꯗꯣꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯈꯥ ꯁꯝꯊꯕ ꯑꯣꯏꯅ ꯂꯦꯕꯅꯟꯗ ꯂꯩꯔꯤꯕ ꯍꯦꯖꯕꯨꯜꯂꯥꯒ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯈꯤꯕ ꯃꯈꯥ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯗꯥꯏꯔꯦꯛ ꯀꯟꯐ꯭ꯔꯟꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯁꯤꯡ ꯑꯃꯁꯨꯡ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯑꯅꯧꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝꯗꯒꯤ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯇꯨꯅ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯕ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯋꯥꯔ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯐꯝ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯦꯞꯇ ꯌꯦꯡꯕꯗ ꯃꯄꯨꯝ ꯑꯣꯏꯅ ꯎꯕ ꯇꯥꯔꯒꯁꯨ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ
ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯕ ꯄꯥꯔꯇꯤ ꯑꯃꯈꯛꯅꯤ꯫ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯈꯔ ꯅꯦꯝꯊꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯅꯍꯧꯔꯤꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯑꯦꯂꯦꯄꯣ ꯍꯥꯏꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯇꯨꯈꯤꯗꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠꯇ एयर स्ट्राइक फाउब चथदुना यामना कन्ना अटैक अमुक चथरक्तुना मफम असिगिदमक्ता हौजिक लेप्पा लेतना नाकलनिगी माइकैदे खुथोकनदुना लेरिबनी। हौजिक सिरिया हाइरिबा कंट्री सिदा थोकलिबा इरांग असिदा मपांगल कल्लबा सुपर पावर कया अमगी जियोपॉलिटिक्स की ओइबा गेम सिंग याउरी। मरम अदुना मसि यामना कम्प्लेक्स ओइबा इश्यू अमनी मसिगी ओइना तोंगानबा टॉप टॉप वीडियो अमा मथौ तागनी ngasiगी ओइनादि मतांसिदा लोइसिनजरगे। अदुगा अरोइबदा वाफम अमतंगा फोंदोकचगे मदुदि nganba kumangi channel hauji adom adomne yengbiriba channel asida lakiba issue adugi matangde hangna live stream ama togduna fongdokchakre maduna maram oiduna aduga content mixing ki oiba issue asisu lakpana maram oiduna nganba kuman 2.0 haiba anoba channel ama hangdokchare description da link hapcharamge aduga end screen asida su adumak tohanjaramge nganba kuman 2.0 haiba channel asida matam matam gi oiba update asina taba breakdown natragana evergreen oigadaba video sing asida oina main focus tawjagani।